ngasi numidang waram da phone ki ba tongan tongan pause sing da headlines sing lokachage ahan mata pawlen khon pause da headlines sing pathok sake tamina se Sairap Courta thokiba thodok Parliament House ta thokpaga mannei Kosem na loba class 12 ke exam ngasi dagi pangthokpa haukhre kuki narco terror singa tawnabasu khudakta lawthu u maza sing soklabadi mama oiba sing tumina lairoi Tingbang biramba khudingmakpo UFO Central Committee gi maikai dagi hainingai leitana thakalakli Malem sinma thungna pangthoknariba imalon gi numit thorom wangjing dasu chinglemna pangthokkhre एकोई की लोन मुटखिबदा एकोई की फुरुपु मुटखिगनी असुमना इरी मखाताना कंगला पाव की हेडलाइन सिंगदना असुमना इरी लोल अमा मपुंग फाना चौखट हनबा हाइबसी लैरिबा म्यामना लोल अदुबु फजबा सिजनबा मथौ ताई राधाकांतना हाय हराउ थेल सिंथक्तगी कुकी सिंगना नोमै कापसिलखरे Sairap Court Complex the Ukil Singh Wakat Mipam Hungre AR na Pambay na Lusingba UNLF ki Lami Singh Mafam Hongdok na warning Torokibasi Taray na Lopam Tokti. Ngasi dagi class 12 ki exam HOUKHRE Center sa Magatara Mathoida Mahiroi Lising Kodra Mathoy Chohum Yankay Mathoy na exam thari February Kunmapan Pawag Manungda scholarship Fangan Bio. Uyumpok no Sumda Laiba Pambay na Lusingba MPA ki Kem Hangbiyaroi Committee na Hai. Mahiroi singi maru eba class 10 amasung 12 ki exam sathari basi ayat apan yaudana ba pangthokpada umna magna thodang lobiyo MIYF Lord's Mark Industry Biochemistry puthokpagi damak patent file tawkhre asomna iri Kangla Pawdagi Lokhacharaga Manipur Circle News na myam da pawdam jari ngasidagi class 12 ke exam HOUKHRE center sa magatra mathoida mahiroi lesing kunthra mathoi sohum yankhai mathoina exam thari manungi oiba warol da pathok sari taminasi Council of Higher Secondary Education Manipur koshemna loba sahi ajigi class 12 ke exam ngasidagi HOUKHRE exam center sa magatra mathoida punna mahiroi lesing kunthra mathoi sohum yankhai mathoina exam thari exam asida science stream da lesing kuni thoi chatru kunthra mathoi Arts stream da lesing ni pan sama amadi Commerce stream da mahiroi chatruk kulhumdoina saruk yari Imphal ke center singda aswayangam thoktana ba security na akan mamong da ngak seli mahiroi singna exam thaba lakpada mobile phone amadi atai electronics device pura haina school authorities singna check tawki council ki flying squads homdra semaga loinana squads nifuna center singda koina chatuna yengsilli Hanak sahi gi oina exam asida punna center sama tara mari da pangthokna ba silambani adubo hojik thokliba irang asida center ahum da exam pangthokpada apan ba oigadabadagi center sama tara mathoi da pangthokpani apun ma center sama tara mathoi asida center kunthra tarukna chingi district tani ngasi exam hoba examination thaba lakpa mahiroi sing thilakpa gari sing examination center sing gi lambi sing da aduki matik traffic thoktuna myam da chauna awaba mayukna khi hairi Loina na kanglai paki maira pause na so asumna phongli class 10 amasung 12 ke mahiroi khudingmakta mark kun Hapkadabani UMAPO manungge bawarul pathok sari ngasi pangthok kadoriba kosem ke class 12 science amasung arts ka loina na bosem ke class 10 ke mahiroi khudingmakta ningba kaiba ohenba yaroi haina mifam pangthokre haina United Mitai and Pangal Organization UMPO gi serol amana hairi Ngasigi mifam asina Manipur lenga ki CM amadi Education Minister T Is Basantazu wafam khara thamlakli wafam singa dudi Manipur da akan ba irang kaya laikhibana mahiroi punomak na khodong chadaba awaba kaya mayuna duna lairi masiga mari leinana lup asigi mifam pangtok tuna Manipur lenga ki pukning jingsilakli mahiroi punomak lairik tamba phangkide amasung lairik pabagi matam so laikhidabana Education Department na tangai fadana makun happy duna mahiroi singi pukning thawat kadabani haina lup asigi apunba mifam na Manipur government da mit nakong oina ba thamjari lan marak asida leita laira ba imung kaya da macha masugi lairik fawba leibungam daba kaya ama yauri masi punomak ubiduna CM amasung Education Minister na asumba mining thambirakani haibagi thajaba lup asina thamjari hairi